ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯂꯝꯁꯤꯡꯗ ꯂꯩꯔꯨꯔꯕ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯨꯕ ꯂꯝꯁꯤꯡ ꯑꯗꯨꯗ ꯇꯧꯔꯛꯄ ꯈꯣꯏꯔꯝꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯇꯧ ꯇꯝꯅꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ. ꯍꯜꯂꯣ. ꯍꯥꯏ. ꯀꯩꯗ? ꯇꯥꯕ꯭ꯔꯣ? ꯇꯥꯃꯨ ꯆꯥꯔꯕ꯭ꯔꯣ? ꯑꯣ. ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯃꯣꯏꯅꯨꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯝꯃꯦ? ꯅꯣꯏ ꯑꯃꯦꯔꯤꯀꯥꯗꯗꯤ ꯏꯃꯥ ꯏꯃꯣꯏꯅꯨꯁꯨ ꯂꯥꯛꯇꯧ ꯃꯥꯟꯗꯦ, ꯍꯥꯏꯗꯤ ꯃꯈ꯭ꯋꯥꯡꯁꯨ ꯀꯣꯜꯂꯕꯅꯤꯅ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣꯗꯅ. ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯅꯦ, ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗꯅꯦ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯃꯌꯨꯝꯁꯦ. ꯑꯗꯨꯝ ꯆꯪꯖꯔꯛꯑꯁꯨꯅꯦꯕ. ꯑꯣ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯅꯥꯒꯤ ꯑꯩꯈꯣꯏ ꯆꯥꯎ ꯐꯖꯕꯗꯣ, ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯒꯦ. ꯌꯥꯝ ꯐꯖꯕꯗꯣ. ꯐꯖꯔꯦ. ꯑꯗꯣ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯒꯦ. ꯑꯗꯨꯁꯨ ꯇꯧꯔꯒꯦ ꯀꯣ. ꯍꯣꯏ. ꯍꯣꯏ ꯅꯨꯃꯤꯠꯇꯣ ꯑꯩ ꯂꯥꯛꯑꯦ. ꯍꯣꯏꯅꯦ. ꯂꯥꯛꯑꯒꯦ ꯀꯣ. ꯑꯁ, ꯑꯩꯈꯣꯏ ꯆꯤꯅꯥꯗ ꯏꯇꯥꯎ ꯑꯃ ꯂꯩꯗꯣ ꯀꯣꯜ ꯑꯃ ꯇꯧꯔꯒꯦ. ꯌꯥꯝ ꯐꯖꯕꯗꯣ. हेलो दासा सही हो Kay marunong siya. Oh. आई बुदी हाय हाय Handaki imunology ka man to ano. Amerikagi ako'y yang fajabado. Eso bini nongon da hayo nati. Fernando do. Majo call daw rabani bayrang sa do. Majo mo Amerika di imuno do. Lakre mo warni ba ima do. Adu na ako'y yung nga re ba. Ako'y tungan ito mo yung ba imuno imane. Adu na nang ako'y sing kapsaro. लाकड़ी याद माले ऐसे लाके दे ओ तमगे Hai. Sadang. Nuai mana bu? Ngari ye. Amas kada bra. तमजा सही हो Imuno misida maya puno aku ya phabog gen pejari kaktin bogi makai degi. Matang sida maya video lo sinjare. Maya video sibu loibu gen pipi na bakta. Ya bo ningai kan tharas tari.